Status da NRC su amadi SD gi Matangda Meeyamgi Oiba Achouba Khongjang ama changsillakadra haina Khalluraga tuminna leishinkhiba Manbasi nungaitaba phaowi haina Leimaram Government School da hangba relief camp da changjapham louribi L Thasana koubi nupi amana phongdorakli ngasi Manipur Press Club da pangthupa pawgi mifam amada wafam ase phongdoladuna Thasana na hai chahi ama helaba irang asina maram oiraga lanjenariba miyam aduki matik awaba pibam mayoknare Mamang choigi metang ahumdagi haukiba lanasida Leimaram waroi chingdesu Achouba chaithing phangduna Leimaram Government School da hangba relief camp da ngasi phawba leirakle relief camp asida hauji phawbada leibak da tharaga tumle loinana toilet ki khudong chadaba phibam kaya mayoknabagi mathakta ana ayak yaurakpa amade angang singge mahai masin tambada khudong chadaba kaya mayoknaraga leiri pumnamak sing asi oiduna solanjenariba miyamna ngasi phawba khangduna lagdiba si achumba ama soidana lakigani haibagi asadani yelhomi aikhoina kuki singda ngak nongadaba nate makhoida ngak nolaga warisin purak pasu pamde adumakpu thokliba lanasi atubada loishinbagi apambadi lei Lok Sabha gi mikhal matungda lamdamasida NRC chana hanaba kuki lalholup singga chanariba su lauthopagi wafam amadi mitei na SD gi lista chanbagi matangda Meeyamgi Achouba kholau ama laurakadro haina khalambani adubu hiram sing asida miyam tuminna leikhiba sina lanjenariba aikoida nungaitaba ama phawhalei Hariba hiram sing asiga mari lainana governor gi kuthangda prime minister da memorandum amasu pishinba laikhrei Hayeng Manipur lagadoriba opposition gi leader Rahul Gandhi na su hariba hiram sing asigi matangda wafam sing thambiramu haina mahangna makatana phongdorakli Aikoi relief camp da leiriba inmate singsina akoina hingliba leliba punsi mahing marial ase prajamyan he khambiri beduni akoina Yamna Thamoi Sokna Nungaitaba Akoi MP election loiraba matungda Aikoi NRC SD aduga kuki gi su Assam Rifle di matangda akan Khongjang henna changsillakadra hairaga akoi masen nampak tanabagi mawungda leiriba asi akoi inmate ama oina thamoi diana nungaitaba ama phawjai aduna maram oirakanda aikoi relief camp da leiriba inmate sing asigi wakhal thamoi yana sontahali aduna maram oirakanda Manipur praja miyamna aikoi relief camp singda wakhal thona loksing hapiyu akoi masel munaduna Manba si topikanu